मैम हो गया चकला मन लोरे वाथी वाले ngang दे सरो बुद्धि हुपना फरे से आहार में चकोम जे देगी मीगी नते हां हां वीडियो से हौद्रिङै ममांदा करिगुम्बा वाहै अमा अनितंग हाइजरमगे मयाम अदुदि करिनो हाइबदा अतै केसु नते यामना यूनिक ओइरेबा अदुगुमना आदि नौना थोक्सरैबा आइगा साक्सांगाइना को आइगा कैटरिंग सर्विस से हजि मा नौना थोक्सरैबा यामना यूनिक ओइरेबा मयामना पाम्बिगने ने खलि सुसोय सोयदना मा किसे लसिगे अहानबदा लैजरे को लोहोंबगी ददि लाइथबकी ददि चाकौबगी खंगदे अमा मा खंगदे को लोइना लोइना सुना लैजरे को हाइबदी लोइना आइदि एवरीथिंग मांगोंदा हजि पाफाउनोबगी मथक्ता थोन जरमगे पौना इलेक्ट्रॉनिक्स लेरे मसामा की लेरे दो एगी सो हापसरमगे अदुनी मैम जामना यूनिक ओरबा अदुगुम्बा अखोइगी कैनोनी को मतम सिगी विंग लाउना सनरिबा एगी मसामंगना अपडेट तौविबा को हजिक यौ समना हायबदा अखोइगी मोरोक अचार से अखोइगी सालबदा अखोइगी जामना हावबा अखोइगी हंगाम मरुनका तौबा खोटबा अखोइगी जामना अखोइगी कै हतरे को मैमना सुसोय सोयदना पांगमनेना खली आइना जामना का हेना हाइद्रगसु को दो चाबगी नियम कानून से आई खतंग अखोइगी मथक्ता आई हापसरमगे को मथेन से आई लास्ट दी नमजबनी दो खतंग सुभात्रे को मथेन से ममांग लेना ममन तारदी लोइना मथेन से सुना उठपा ngam अदु छु खतंग वाती वाले को मथेन से को जोय मथेन की मतंग दा जोय दा लेजरे अखोई मथेन से को अखोई सिले मथेन खंगदे नते असि जे केनो रमन थाइबुंग दंबा थाइबुंग सिना अखोइगी केनो कोलिया वाइ ने बको अरे सिदा लेजरे अखोइगी मोटर टंखाई हवाई थांतक का हाइबदो अने पकौड़ा को सिंजू लेरे सिंजू से पापड़ से कोई जगह तोइरे तो कोई जम आउ तम जेगा चावai ga bi ai nu sin चावai का जाओ जाओ कोई कलपुदा वा थोंगा नि को मसी पनीर का से अखोई का थोंमै न को पनीर साग से जम से अखोई का की साग से तो पनीर अरा मलाई पनीर रिजोर्ट स्टाइल ने पनीर बुदी सही पनीर नि अदु जो लैदना हाय मलाई पनीर हैन मलाई पनीर से Hey, malai penirai ni dia. मलाई Ada, oh ini aja tu rata ni. Jauh jauh tu lah. जाओ मैम लोखा बजाबी लाइसे ना खतम चासे इ थोको म थसे को यो मैम मगां खोइसे आइगनि अदि समने मैम पैकेट लेसिना को मी वाटर ला को को या नि से होटल नि म मा गा को म नि बिदि को से को इ बगा में मैम से को आई हसी रूम थोंगतना पुखम फजना रांगदगी फजना हैदोए पुखम फजना लेरे ngsangang hangam mana siga thongdoini do hangam si yam hongna lere matam na te bidoi na thongdo si hawdra hawro di khangde chara khangba haidoni singna na dilarak pani hangam mana se lupa 10 tak pi na ko do hawdra hawro di khangde do hawna di ei thongani phana thawai jauna ko nga su sa da kuire अदे कनो से तौदब कुइरेन को अदो आई ngasi कनो से दी वीडियो से दी कइनो आगा थोंगमसु एंड चाबसु उचरके मैम वीडियो से खतंग सांगनी वीडियो से लोइना फावबा यंगबिउ मैम लाइक तौबा सब्सक्राइब तौबा मैम काउबिगनु मैम हेलो nga se phajana akhoi sam khotpa taw loraga kai ram ko mo ko jam sikse nga se dang ko ki lo ni ko yang ram do na so ko sam ko se sam ko ke to ko ko si ko ko si ari si da ga ba to se हेलो मैम मागी सोनसु खांगे थांगत पतन दन थाव सोइजिन गरे मागी अनानबा मनासे खोइ मा ngौने को तिलौगा तौरा मोरो अटेकपा मनि का तौरा सेनि मनासे संगटक संगा फजाई द मागी सानिंग मोंग द ngौदनि मागी आइदि माना सानिंग बसोइना थिंगबा यादे लैमिना बाइसे दि लोइ सेना आइगिनि टमेटो लेरे तिलौ खरा लेरे मोरो अटेकपा तो टंगा खाय थमे सिंगरा सोइरे तोनि याम ngam kok se mun ba khak ngai minel se me aduga gi makha tabat मैम nga se ngauba mapung phana phajana loire ado ma ge su ngauba di hawat kare ma ge se ko kari hapsing no di khangaudre adoni ai ge se su hana mare pum se hana khatang thada jare
ꯃꯌꯥꯝ ꯐꯖꯅ ꯎꯕ ꯐꯪꯗ꯭ꯔꯦ ꯏꯇꯣꯝꯇꯅ ꯄꯥꯏꯔꯒ ꯈꯣꯠꯂꯒ ꯇꯧꯕꯅꯤꯅꯀꯣ ꯃꯥꯅꯗꯤ ꯃꯇꯦꯡ ꯇꯧꯕꯤꯗꯕꯅꯤꯅ ꯁꯤꯅ ꯄꯥꯁꯄꯣꯔꯠꯅꯤ ꯄꯥꯁꯄꯣꯔꯠꯁꯤꯁꯨ ꯈꯤꯇꯪ ꯍꯥꯞꯆꯤꯟꯖꯔꯁꯤ ꯍꯥꯞꯆꯤꯜꯂꯦ ꯐꯣꯟꯒꯤ ꯃꯑꯣꯡꯗ ꯃꯊꯛꯇꯒꯤ ꯇꯥꯛ ꯇꯥꯛ ꯍꯥꯏꯅ ꯆꯥꯏꯊꯔꯦ ꯑꯗꯨꯗꯩꯗꯤ ꯇꯤꯜꯍꯧ ꯍꯥꯞꯆꯤꯟꯖꯔꯒꯦ ꯇꯤꯜꯍꯧ ꯈꯛꯇꯪ ꯑꯩꯅ ꯀꯛꯅ ꯊꯝꯃꯁꯦ ꯍꯥꯞꯆꯤꯟꯖꯔꯦ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯇꯤꯜꯍꯧ ꯍꯥꯞꯄꯦ ꯇꯤꯜꯍꯧ ꯍꯥꯞꯄꯕꯅꯤꯅ ꯃꯣꯔꯣꯛꯁꯨ ꯍꯥꯞꯆꯤꯟꯖꯔꯦ ꯁꯤꯡ ꯈꯛꯇꯪ ꯂꯩꯕꯗꯨ ꯁꯤꯡꯁꯨ ꯄꯨꯂꯞ ꯄꯨꯟꯅ ꯍꯥꯞꯆꯤꯟꯖꯔꯦ ꯈꯥꯕꯩ ꯂꯥꯛꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯒꯣꯔꯣꯛ ꯒꯣꯔꯣꯛ ꯌꯦꯡꯉꯣ ꯃꯥꯁꯨ ꯐꯣꯟꯗ ꯅꯞꯅ ꯂꯩꯔꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯃꯃꯤꯠꯀꯁꯦ ꯑꯛꯇꯥ ꯎꯠꯁꯜꯂꯨꯕꯕꯨ ꯑꯩꯅ ꯁꯤ ꯂꯦꯝꯍꯧꯕ ꯃꯣꯔꯣꯛ ꯑꯃꯅꯤꯗꯨꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯕꯨ ꯈꯤꯇꯪ ꯁꯥꯡꯗꯤ ꯁꯥꯡꯉꯅꯤ ꯃꯌꯥꯝ ꯂꯣꯏꯅ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯈꯥꯕꯩ ꯂꯥꯛꯑꯦ ꯃꯁꯂꯥꯁꯦ ꯃꯨꯟꯕꯈꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯔꯒ ꯇꯣꯃꯦꯇꯣꯁꯨ ꯍꯥꯞꯇꯣꯏꯅꯤꯀꯣ ꯇꯣꯃꯦꯇꯣꯁꯨ ꯐꯖꯅ ꯃꯨꯜꯂꯀꯥꯟꯗ ꯍꯪꯒꯥꯝ ꯃꯅꯥꯁꯦ ꯃꯊꯪ ꯍꯥꯞꯇꯣꯏꯅꯤ ꯁꯤꯔꯦꯜ ꯕꯥꯏ ꯁꯤꯔꯦꯜ ꯌꯦꯡꯉꯨ ꯃꯌꯥꯝ ꯃꯔꯣꯏ ꯃꯄꯥꯡꯁꯨ ꯐꯖꯅ ꯃꯨꯜꯂꯦ ꯑꯗꯣ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯍꯥꯞꯁꯦꯅꯀꯣ ꯍꯪꯒꯥꯝ ꯃꯔꯨ ꯄꯥꯎꯗꯔꯁꯦ ꯃꯥꯁꯇꯔ ꯄꯥꯎꯗꯔꯁꯦ ꯍꯥꯞꯁꯦꯅ ꯑꯩꯅ ꯄꯀꯦꯠ 2 ꯂꯧꯔꯛꯄꯅꯤ ꯄꯀꯦꯠ ꯑꯃꯇꯪ ꯍꯥꯞꯄꯒꯦ ꯑꯁꯤꯁꯦ ꯍꯥꯞꯄꯦꯀꯣ ꯃꯌꯥꯝ ꯑꯁꯤꯁꯦ ꯄꯀꯦꯠ ꯑꯃꯇꯪ ꯍꯥꯞꯄꯒꯦ ꯄꯀꯦꯠꯁꯦ ꯍꯥꯞꯄꯦ ꯐꯖꯅ ꯆꯈꯥꯏꯅꯀꯣ ꯑꯗꯩꯗꯤ ꯐꯖꯅ ꯒꯣꯔꯣ ꯒꯣꯔꯣ ꯑꯣꯜꯂꯒꯦ ꯃꯁꯂꯥꯁꯤꯒ ꯄꯨꯟꯅꯀꯣ ꯃꯨꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯦ ꯑꯩꯈꯣꯏ ꯆꯥꯏꯁꯤꯜꯂꯒꯦꯕ ꯇꯣꯃꯦꯇꯣꯁꯦ ꯑꯗꯩꯗꯤ ꯗꯁꯕꯤꯟꯗ ꯑꯁꯤ ꯄꯀꯦꯠꯁꯦ ꯂꯪꯁꯤꯟꯖꯔꯦ ꯑꯗꯩꯗꯤ ꯈꯥꯕꯩꯁꯤꯅ ꯒꯣꯔꯣ ꯒꯣꯔꯣ ꯑꯣꯠꯂꯣ ꯃꯁꯂꯥꯁꯤꯒ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯃꯨꯟꯕꯁꯦ ꯉꯥꯏꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯇꯣꯃꯦꯇꯣꯁꯨ ꯍꯥꯞꯄꯒꯦ ꯑꯗꯣ ꯃꯥꯒꯤꯁꯨ ꯃꯨꯟꯁꯤꯜꯂꯛꯑꯦ ꯈꯔ ꯐꯠꯊꯔꯛꯑꯦ ꯊꯨꯝ ꯍꯥꯞꯄꯕ ꯍꯥꯞꯇ꯭ꯔꯤꯕꯗꯤ ꯈꯪꯗꯦ ꯃꯥꯒꯤꯁꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯒꯤꯁꯨ ꯃꯨꯟꯁꯤꯜꯂꯛꯑꯦ ꯇꯣꯃꯦꯇꯣ ꯍꯥꯞꯄꯒꯤ ꯇꯟꯖꯥ ꯍꯥꯏꯗꯣ ꯌꯧꯁꯤꯜꯂꯛꯏ ꯐꯣꯔꯦꯟꯒꯤ ꯃꯑꯣꯡꯗ ꯇꯣꯃꯦꯇꯣꯁꯦ ꯍꯥꯞꯆꯤꯟꯖꯔꯒꯦ ꯍꯥꯎꯕꯤꯕꯤ ꯂꯥꯏ ꯖꯥꯛꯄꯤꯗꯕꯤ ꯂꯥꯏ ꯃꯌꯥꯝ ꯍꯥꯎꯒꯅꯦꯗꯤ ꯊꯥꯖꯩ ꯑꯁꯤꯁꯦ ꯃꯅꯝꯁꯦ ꯄꯥꯏꯊꯣꯔꯛꯑꯦ ꯐꯖꯅ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯇꯣꯃꯦꯇꯣ ꯂꯥꯛꯑꯦ ꯃꯌꯥꯝ ꯇꯣꯃꯦꯇꯣ ꯂꯪꯁꯤꯟꯖꯔꯦ ꯃꯌꯥꯝꯁꯦ ꯇꯟꯖꯥꯁꯤꯒ ꯃꯩꯁꯦ ꯀꯟꯅꯗꯤ ꯂꯩꯈꯠꯄꯤꯒꯅꯨ ꯃꯩꯁꯦ ꯈꯇꯪ ꯂꯩꯊꯁꯤ ꯃꯌꯥꯝ ꯃꯩ ꯀꯜꯂꯗꯤ ꯂꯣꯏ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯃꯈꯥꯗ ꯂꯩꯕ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯀꯥꯁꯟꯈꯤꯅꯤ ꯃꯌꯥꯝ ꯇꯣꯃꯦꯇꯣꯁꯤꯅ ꯃꯨꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯩꯁꯦ ꯂꯩꯊꯒꯗꯕꯅꯤ ꯏꯟꯖꯥꯡꯅꯁꯨ ꯃꯨꯟꯕ ꯍꯥꯎꯁꯨ ꯍꯥꯎꯕꯒꯤ ꯃꯑꯣꯡꯗ ꯊꯣꯡꯕꯤꯒꯗꯕꯅꯤ ꯃꯌꯥꯝ ꯏꯈꯠꯅ ꯊꯣꯡ ꯇꯥꯔꯗꯤꯀꯣ ꯍꯥꯎꯔꯔꯣꯏꯕꯀꯣ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯍꯥꯎꯗꯤ ꯍꯥꯎꯅꯤꯅ ꯊꯥꯖꯩ ꯏꯇꯣꯝꯇꯅ ꯍꯥꯏꯔꯒ ꯏꯇꯣꯝꯇꯅ ꯊꯥꯒꯠꯆꯕꯗꯨꯗꯤ ꯅꯠꯇꯦ ꯃꯅꯝꯁꯤꯅ ꯇꯥꯛꯄꯅꯤ ꯃꯌꯥꯝ ꯃꯅꯝꯁꯤꯁꯨ ꯐꯖꯅ ꯅꯨꯡꯁꯤꯔꯤꯌꯦ ꯐꯖꯅ ꯉꯧꯔꯤꯕ ꯃꯔꯣꯏ ꯃꯄꯥꯡꯁꯤꯡꯁꯦ ꯐꯖꯅ ꯄꯥꯏꯊꯣꯛꯑ ꯃꯅꯥꯇꯣꯟꯅ ꯖꯩꯕꯒꯤ ꯃꯅꯝꯁꯤꯗꯤ ꯂꯣꯏꯔꯦꯅ ꯊꯃꯣꯏꯁꯦ ꯃꯌꯥꯝ ꯊꯨꯝ ꯂꯥꯛꯑꯦꯀꯣ ꯊꯨꯝꯁꯦ 3ꯂꯛ ꯆꯥꯏꯒꯗꯕꯅꯤ ꯑꯍꯥꯟꯕꯩꯁꯦ ꯈꯔ ꯂꯧꯔꯦ ꯏꯁꯥꯒꯤ ꯆꯥꯡꯗ ꯍꯥꯞꯀꯗꯕꯅꯤ ꯌꯥꯈ꯭ꯔꯁꯨ ꯌꯥꯔꯣꯏꯀꯣ ꯖꯥꯛꯄꯤꯗꯕꯤ ꯂꯥꯏ ꯍꯥꯎꯕꯤꯕꯤ ꯂꯥꯏ ꯃꯌꯥꯝ ꯁꯤꯅꯤ ꯌꯥꯛꯄꯤꯗꯕꯤ ꯂꯥꯏ ꯍꯥꯎꯕꯤꯕꯤ ꯂꯥꯏ ꯐꯖꯅ ꯈꯥꯕꯩ ꯂꯥꯛꯑꯦ ꯊꯨꯝ ꯍꯥꯞꯄꯒꯤ ꯒꯣꯔꯣ ꯒꯣꯔꯣ ꯑꯣꯠꯄꯤꯔꯣ ꯁꯨꯃꯥꯏꯅꯀꯣ ꯐꯖꯅ ꯃꯔꯩ ꯃꯨꯟꯅ ꯐꯖꯅꯀꯣ ꯒ꯭ꯔꯦꯚꯤ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯊꯥꯎꯁꯦ ꯃꯨꯟꯗ꯭ꯔꯤ ꯐꯥꯎꯕ ꯉꯧꯒꯗꯕꯅꯤ ꯃꯔꯩ ꯃꯨꯟꯅ ꯉꯧ ꯇꯥꯔꯗꯤ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯎꯒꯅꯦꯅ ꯊꯥꯖꯕ ꯈꯔꯗꯤ ꯂꯩꯔꯦ ꯃꯌꯥꯝ ꯃꯅꯝꯁꯤꯅ ꯇꯥꯛꯄꯗꯤꯀꯣ ꯑꯗꯨꯗꯤ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯇꯞꯅ ꯁꯣꯔꯤ ꯃꯌꯥꯝ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯃꯨꯜꯂꯕꯅꯤꯅꯀꯣ ꯑꯩ ꯍꯪꯒꯥꯝ ꯃꯅꯥꯁꯦ ꯆꯥꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯃꯊꯛꯇ ꯇꯛ ꯍꯥꯏꯅꯀꯣ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯍꯪꯒꯥꯝ ꯃꯅꯥꯁꯦ ꯐꯖꯔꯦ ꯄꯥꯛꯅ ꯂꯨꯄꯥ 10 ꯂꯩꯔꯛꯄꯅꯤ ꯁꯤꯅ ꯂꯦꯝꯍꯧꯕ ꯁꯤꯡꯗꯣ ꯑꯗꯣ ꯆꯥꯏꯁꯤꯟꯖꯕꯅꯤ ꯃꯌꯥꯝ ꯁꯤꯡ ꯈꯛꯇꯪ ꯍꯥꯞꯄꯗꯤ ꯃꯥꯒꯤ ꯃꯍꯥꯎꯁꯦ ꯍꯦꯟꯒꯠꯂꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯃꯥꯒꯤꯁꯨ ꯁꯣꯝꯗ ꯁꯥꯏꯠꯇ ꯌꯦꯡꯕꯤꯌꯨ ꯃꯥꯒꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯉꯧꯕꯒꯤ ꯃꯨꯜꯂꯛꯑꯦ ꯃꯥꯒꯤꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯍꯥꯟꯕ ꯆꯥꯗꯕꯅꯤ ꯉꯧꯕꯁꯦ ꯑꯩ ꯃꯄꯥꯟꯗ ꯂꯩꯔꯕꯅꯤꯅ ꯃꯌꯥꯝꯁꯨ ꯆꯥꯔꯦ ꯑꯩꯁꯦ ꯍꯩꯔꯦ ꯃꯣꯏꯒꯤ ꯆꯤꯟꯖꯥꯛꯁꯤꯁꯨꯀꯣ ꯁꯤ ꯉꯥꯁꯦ ꯐꯖꯔꯦ ꯃꯌꯥꯝ ꯑꯩꯅ ꯄꯨꯈꯝꯁꯦ ꯁꯟꯗꯣꯛꯅ ꯊꯝꯕꯁꯦ ꯋꯥꯎ ꯇꯥꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯇꯞꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯊꯪ ꯁꯤꯔꯤꯌꯦꯜ ꯕꯥꯏ ꯁꯤꯔꯤꯌꯦꯜ ꯂꯣꯏ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ ꯀꯛꯄꯤꯗꯅ ꯃꯌꯥꯝ ꯀꯣ ꯃꯌꯥꯝ ꯀꯨꯞꯄꯤꯕ ꯃꯈꯨꯝꯁꯦ ꯍꯥꯡꯉ ꯌꯦꯡꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦ ꯍꯥꯏꯁꯤ ꯋꯥꯎ ꯐꯖꯅ ꯃꯨꯟꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯐꯖꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥꯒꯤ ꯊꯥꯎ ꯅꯨꯡꯁꯦ ꯐꯖꯅ ꯃꯨꯜꯂꯦ ꯑꯗꯨꯗꯤ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯍꯥꯞꯄꯒꯦ ꯑꯍꯥꯟꯕꯗ ꯀꯔꯤ ꯍꯥꯞꯁꯤꯒꯦ ꯃꯣꯔꯣꯛ ꯑꯁꯨꯕꯁꯦ ꯍꯥꯟꯅ ꯈꯔ ꯆꯥꯏꯔꯒꯦꯀꯣ ꯁꯤꯗ ꯃꯣꯔꯣꯛ ꯑꯁꯨꯕ ꯄꯀꯦꯠꯅꯤ ꯃꯣꯔꯣꯛ ꯑꯁꯨꯕꯁꯦ ꯈꯇꯪ ꯆꯥꯏꯁꯤꯜꯂꯦ
ꯑꯗꯩꯗꯤ ꯃꯈꯥ ꯇꯥꯕ ꯃꯆꯨ ꯃꯔꯥꯡꯁꯦ ꯆꯥꯏꯔꯒꯦ ꯃꯌꯥꯝ ꯑꯅꯤꯁꯨꯕꯗ ꯃꯔꯣꯏ ꯑꯁꯨꯕꯁꯨ ꯈꯤꯇꯪ ꯆꯥꯏꯔꯒꯦ ꯃꯍꯥꯎ ꯂꯩꯅꯕꯀꯣ ꯑꯗꯨꯒ ꯐꯤꯅꯤꯁꯤꯡꯗꯁꯨ ꯈꯤꯇꯪ ꯆꯥꯏꯒꯦ ꯁꯤꯅ ꯃꯔꯣꯏ ꯑꯁꯨꯕꯁꯨ ꯌꯥꯎꯁꯜꯂꯛꯇ꯭ꯔꯦ ꯐꯤꯅꯤꯁꯤꯡꯒꯤ ꯁꯨꯝ ꯈꯔ ꯆꯥꯏꯕꯅꯤ ꯐꯤꯅꯤꯁꯤꯡꯒꯤ ꯈꯔ ꯆꯥꯏꯕꯅꯦ ꯃꯍꯥꯎ ꯂꯩꯅꯕ ꯍꯥꯏꯅꯀꯣ ꯑꯍꯥꯟꯕ ꯁꯨꯝ ꯆꯥꯏꯕꯅꯦ ꯑꯩꯅ ꯃꯌꯥꯝ ꯐꯖꯅ ꯃꯨꯜꯂꯦ ꯃꯨꯟꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯐꯖꯅ ꯃꯈꯥꯗꯒꯤ ꯊꯥꯎ ꯅꯨꯡꯒꯁꯦ ꯃꯨꯜꯂꯕꯅꯤꯅꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯏꯁꯤꯡ ꯍꯩꯖꯤꯟꯕꯒꯤ ꯇꯟꯖꯥ ꯍꯥꯏꯗꯣ ꯌꯧꯔꯛꯑꯦ ꯃꯌꯥꯝ ꯃꯥꯒꯤꯁꯤꯁꯨ ꯃꯩ ꯃꯨꯊꯠꯈ꯭ꯔꯦ ꯃꯨꯜꯂꯦ ꯃꯌꯥꯝ ꯍꯥꯎꯒꯗꯕ ꯃꯑꯣꯡ ꯃꯥꯜꯂꯦ ꯃꯥꯒꯤꯁꯤꯁꯨ ꯃꯊꯪ ꯇꯦꯁ ꯇꯧꯔꯒ ꯈꯪꯕ ꯍꯥꯏꯗꯨꯅꯤ ꯃꯌꯥꯝ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯏꯁꯤꯡ ꯍꯩꯖꯤꯜꯂꯦ ꯏꯁꯤꯡ ꯕꯇꯜ ꯑꯃ ꯍꯩꯖꯤꯟꯗꯣꯏꯅꯤ ꯃꯌꯥꯝ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤꯁꯨ ꯆꯥꯅꯕ ꯀꯩꯅꯣ ꯉꯥꯁꯨ ꯌꯥꯝꯕꯅꯤꯅꯀꯣ ꯉꯥꯁꯦ ꯐꯖꯅ ꯍꯥꯞꯊꯔꯒꯦ ꯃꯌꯥꯝ ꯐꯖꯅ ꯉꯁꯤꯗꯤ ꯍꯥꯎꯊꯔꯒꯦ ꯃꯌꯥꯝ ꯆꯥꯔ ꯈꯪꯕ ꯍꯥꯏꯗꯨꯅꯤ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤꯀꯣ ꯃꯌꯥꯝ ꯁꯦ ꯏꯁꯤꯡ ꯐꯖꯅ ꯍꯩꯔꯦ ꯑꯗꯨꯑꯣꯏꯗꯤ ꯏꯁꯤꯡ ꯍꯩꯔꯕꯅꯤꯅ ꯀꯨꯞꯄꯒꯦ ꯃꯌꯥꯝ ꯁꯧꯕꯁꯦ ꯉꯥꯏꯃꯤꯟꯅꯔꯁꯤ ꯐꯖꯅ ꯕꯨꯖꯨꯛ ꯕꯨꯖꯨꯛ ꯈꯇꯪ ꯁꯧꯒꯠꯂꯛꯄ ꯇꯟꯖꯥꯗꯣ ꯑꯗꯨꯒ ꯉꯥ ꯍꯥꯞꯇꯣꯔꯤꯕꯅꯤ ꯃꯌꯥꯝ ꯀꯨꯞꯄꯤꯁꯦ ꯍꯥꯡꯉꯁꯤ ꯁꯧꯔꯕ ꯁꯧꯗ꯭ꯔꯤꯕ ꯌꯦꯡꯉꯁꯤ ꯁꯧꯔꯦ ꯁꯧꯗꯤ ꯁꯧꯕ ꯃꯥꯜꯂꯦ ꯑꯁ ꯋꯥꯎ ꯐꯖꯅ ꯁꯧꯔꯦ ꯃꯌꯥꯝ ꯕꯨꯖꯨꯛ 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 ꯐꯖꯅ ꯁꯧꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯉꯥ ꯍꯥꯞꯄꯒꯦ ꯃꯌꯥꯝ ꯁꯧꯔꯕꯅꯤꯅꯀꯣ ꯉꯥ ꯍꯥꯞꯄꯒꯦ ꯂꯣꯏꯔꯛꯄꯒꯤ ꯈꯥꯏꯕꯣꯛ ꯃꯌꯥꯏ ꯆꯟꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯃꯌꯥꯝ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯁꯠ ꯁꯠ ꯇꯧꯔꯒ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯆꯥꯕꯁꯨ ꯊꯣꯡꯕ ꯃꯌꯥꯝ ꯃꯈꯨꯝ ꯍꯥꯡꯉ ꯌꯦꯡꯁꯤ ꯐꯤꯅꯤꯁꯤꯡ ꯃꯇꯥꯡꯅꯤ ꯋꯥꯎ ꯃꯔꯛꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯐꯣꯟ ꯂꯥꯛꯏꯔꯦ ꯏꯁꯩ ꯊꯥꯔꯤꯔ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯏꯁꯩ ꯑꯗꯨꯝ ꯊꯥꯖꯤꯜꯂꯛꯇꯅ ꯃꯌꯥꯝ ꯂꯣꯏꯔꯝꯗꯥꯏꯒꯤ ꯈꯨꯁꯧꯁꯦ ꯃꯑꯣꯡ ꯇꯥꯏ ꯕꯨꯖꯨꯛ 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 ꯐꯖꯅ ꯁꯧꯔꯦ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯎꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯔꯦ ꯃꯌꯥꯝ 100%ꯅꯦ ꯇꯤꯟ ꯇꯥꯔꯦ ꯃꯌꯥꯝ ꯍꯥꯎꯔꯅꯤ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝ ꯍꯥꯞꯄ ꯈꯣꯠꯂꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯂꯣꯏꯔꯝꯗꯥꯏꯒꯤ ꯈꯨꯁꯧꯁꯦ ꯑꯣꯏꯅ ꯁꯧꯔꯦ ꯃꯌꯥꯝ ꯃꯊꯛꯇꯁꯨ ꯑꯩꯅ ꯐꯗꯤꯒꯣꯝꯁꯦ ꯍꯥꯞꯈ꯭ꯔꯕꯅꯤꯀꯣ ꯍꯥꯞꯄꯁꯦ ꯂꯧꯗ꯭ꯔꯦ ꯃꯌꯥꯝ ꯀꯥꯎꯊꯣꯛꯈꯤꯗꯅꯀꯣ ꯃꯃꯥꯡꯗ ꯁꯧꯕꯗꯨꯒ ꯍꯧꯖꯤꯛ ꯁꯧꯔꯤꯁꯤꯒ ꯃꯥꯟꯅꯗꯕꯅꯤ ꯄꯛ 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 ꯍꯥꯏꯅ ꯂꯣꯏꯔꯦꯕ ꯆꯠꯂꯕꯅꯤꯅ ꯄꯛ 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 ꯍꯥꯏꯅ ꯃꯈꯣꯟꯁꯤꯁꯨꯀꯣ ꯑꯁ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯒꯦ ꯑꯁꯣꯝꯗꯅ ꯆꯥꯛꯅꯤꯀꯣ ꯂꯣꯏꯔꯕꯅꯤ ꯆꯥꯛꯁꯤꯁꯨ ꯁꯤꯇꯤ ꯀꯥꯞꯈꯠ ꯂꯣꯏꯔꯕꯅꯤ ꯃꯅꯤꯡꯒꯤ ꯗꯨꯛꯁꯤꯁꯨ ꯐꯩꯒ ꯃꯌꯥꯝꯁꯤꯁꯨ ꯑꯩꯅ ꯈꯤꯇꯪ ꯎꯠꯆꯔꯛꯄꯅꯤ ꯃꯌꯥꯝ ꯅꯣꯡ ꯅꯨꯡꯁꯤꯠ ꯇꯧꯔꯕꯅꯤꯅꯀꯣ ꯑꯁ ꯁꯤꯁꯦ ꯍꯤꯡꯆꯥꯕ ꯁꯣꯝꯗ ꯍꯤꯞ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯌꯨꯝꯒꯤ ꯃꯊꯛꯇꯁꯨ ꯎꯠꯆꯔꯛꯄꯅꯤ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯕꯤꯌꯨ ꯀꯥꯏꯅꯀꯣ ꯑꯩꯅ ꯑꯅꯧꯕ ꯂꯝꯁꯦ ꯂꯧꯕꯅꯤ ꯐꯖꯕ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯌꯦꯡꯍꯟꯖꯕꯅꯤ ꯃꯌꯥꯝ ꯉꯥ ꯊꯣꯡꯕ ꯁꯤꯒ ꯂꯩꯔꯦꯀꯣ ꯆꯥꯛ ꯂꯥꯝꯕ ꯂꯣꯏꯔꯦ ꯍꯧꯔꯒꯦ ꯊꯥꯏꯁꯦ ꯃꯤ ꯑꯃ ꯂꯩꯌꯦ ꯑꯗꯨꯅꯦ ꯅꯣꯛꯏꯁꯦ ꯃꯌꯥꯝ ꯍꯪꯒꯥꯝ ꯄꯟꯊꯥ ꯅꯠꯇꯕꯤꯗ ꯍꯪꯒꯥꯝꯁꯦ ꯂꯩꯔ ꯆꯥꯏꯃꯤꯀꯣ ꯑꯩꯗꯤ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯈꯟꯕꯅꯤ ꯍꯥꯎꯔꯦ ꯉꯥꯁꯦ ꯈꯤꯇꯪ ꯁꯥꯏꯗꯇ ꯊꯝꯒꯁꯦ ꯑꯃꯁꯤꯅ ꯁꯥꯏꯗꯇ ꯑꯩ ꯇꯧꯔꯤꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯔꯦ ꯑꯃꯁꯤꯁꯨ ꯅꯝꯃꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯦꯛꯄꯣ ꯑꯩꯈꯣꯏꯗꯤ ꯃꯥꯏꯁꯦ ꯈꯔ ꯈꯔ ꯊꯥꯕ ꯍꯧꯔꯕꯅꯤ ꯅꯪꯅ ꯇꯧꯔꯛꯀꯗꯕ ꯃꯑꯣꯡꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯏꯕꯨꯡꯉꯣ ꯃꯌꯥꯝ ꯍꯧꯔꯒꯦ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯗꯒꯤ ꯁꯔꯨꯛꯄꯨꯗꯤ ꯍꯨꯛꯄꯅ ꯐꯔꯦꯁꯦ ꯑꯍꯥꯟꯕ ꯆꯥꯛꯈꯣꯝꯁꯤꯗꯤ ꯑꯩꯒꯤ ꯃꯤꯒꯤ ꯅꯠꯇꯦ ꯃꯣꯔꯣꯛ ꯆꯤꯛꯀ ꯇꯧꯕ ꯇꯜꯂꯦ ꯍꯧꯔꯦ ꯑꯁ ꯃꯌꯥꯝ ꯏꯁꯩ ꯈꯨꯍꯥꯎꯁꯤꯗꯤ ꯂꯩꯇꯕꯤ ꯈꯨꯍꯥꯎꯅꯤ ꯑꯂꯣꯏꯕꯤ ꯈꯨꯍꯥꯎꯅꯤ ꯍꯥꯎ ꯂꯩꯔꯝꯃꯤ ꯃꯌꯥꯝ ꯐꯖꯅ hauwe man. Ai thùng gì ạ? Alu súng rau cái thùng mình có tomato ga hangam ga ko. Hangam maru ga. Hangam maru ki powder ni lấy ra. Pakai tu cái đâu lát nữa sai. Hảo đấy bạn. Ngon một chứ. Cũng là xếp ra rồi bỏ. Giờ.
ꯀꯥꯟꯗꯁꯨ ꯏꯁꯩ ꯊꯥꯏ ꯍꯥ 하우는 쓰는 거 봐. 하우를 해봐. Mình sao xí xin thiên nhé cái này làm gì đâu có thể chừng nó lấy từ đây còn khá cả đây mà tầm nó tầm như quoi thấy hàng ngắm mà tầm là tiêu hậu đi theo đấy xìa đó chắc này đi bạn ngon lên hậu đây nếu mà anh mà đi mà ngang sang thì đây thì phải giờ bây giờ bằng cái súng phụ sẽ lấy mình cả cái của mình sẽ chẳng mới thấy uống một rồi xả đi xài vừa khôi sồn cái gì mà em tiếng tiếng lâu cái mà tao tiền được ghét một chồng cho bây giờ làm hai con chắc tăng đây mà chạy yêu cái chơi gì mình còn không xài đi xa vào bọn này đó hay gì chơi gì gọi là khá tăng đâu vậy ok rồi hảo đấy bây giờ mình sẽ mém đây hơi vàng ở xa này lâu rồi đó hàng tháng ngà sinh các bạn này phải đi lùi hết á mà nàng thấy nông mày cà phê hút bớt lên bữa mà nín lắm đây mẹ video sử dụng video xin nào mẹ biết có sẽ khởi ra một lúc cái nữa nè sao mà sẽ khởi ra cái kì ngày mà phun pha bát này là mới hình biểu video number có thể đoán được express này thì có mẹ do comment đã biết rồi xong rồi tao quên khốt cái này đó mẹ thì thumbnail sẽ cài đi cái gì xem nữa kìa cam được để xem nữa kìa ấy thì kiện vào đây xem mình đó mẹ em cái gì xem cái đó em ta biết đâu mẹ gì khang hay zoom ta share cho video comment tak tak anh lang san video mo comment da BN đây xem mà su phase hay đó cái gì lâu nhá
ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡ ꯄꯟꯊꯥꯅꯤꯅ ꯅꯥꯈꯣꯅꯦ ꯀꯩꯅꯣꯝꯃ ꯍꯪꯒꯦꯅꯦꯀꯣ ꯃꯌꯥꯝ ꯂꯨꯍꯣꯡ ꯄꯟꯊꯥꯁꯤꯕꯨ ꯅꯨꯄꯤꯒꯤ ꯁꯥꯏꯠꯇ ꯈꯪꯗꯦ ꯅꯨꯄꯥꯒꯤ ꯁꯥꯏꯠꯇ ꯈꯪꯗꯦ ꯅꯨꯄꯥꯒꯤ ꯁꯥꯏꯠꯇ ꯍꯥꯟꯅ ꯍꯪꯉꯒꯦꯀꯣ ꯂꯨꯍꯣꯡꯉꯝꯗꯥꯏ ꯃꯇꯥꯡꯁꯦ ꯅꯨꯄꯥꯗ ꯑꯣꯏꯔꯒꯅ ꯀꯔꯝꯕ ꯐꯤꯂꯤꯡꯁ ꯐꯥꯎꯒꯦ ꯅꯨꯄꯤꯗ ꯑꯣꯏꯔꯒꯅ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯂꯩꯁꯥꯕꯤ ꯏꯆꯜ ꯅꯨꯄꯥꯗ ꯑꯣꯏꯔꯒꯅ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯥꯎꯔꯝꯒꯅꯤꯀꯣ ꯃꯁꯥꯗ ꯑꯗꯨꯗꯨꯅꯤꯗ ꯑꯩꯅ ꯍꯪꯉꯤꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯐꯥꯎꯔꯛꯈ꯭ꯔꯖꯥꯠꯅꯤ ꯋꯥꯈꯜꯒꯁꯦꯕ ꯊꯣꯠꯊꯈꯤꯗꯅꯕ ꯂꯨꯍꯣꯡꯕ ꯐꯥꯟ ꯐꯝꯕ ꯃꯤꯁꯤꯡꯁꯦ ꯃꯣꯏꯒ ꯊꯣꯛꯅꯤꯡꯗ꯭ꯔꯪꯗꯦꯕ ꯑꯋꯥꯕ ꯑꯃꯅꯤ ꯃꯣꯏ ꯈꯣꯡ ꯍꯥꯝꯅꯤꯡꯉꯗꯤ ꯂꯣꯏꯔꯦꯅꯦꯀꯣ ꯂꯨꯍꯣꯡ ꯐꯥꯟ ꯐꯝꯃꯤꯉꯩꯗ ꯑꯁ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯆꯥꯕꯁꯨ ꯂꯣꯏꯁꯤꯜꯂꯦꯀꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯨ ꯄꯥꯝꯕꯤꯔꯒꯗꯤ ꯀꯥꯎꯕꯤꯒꯅꯨ ꯂꯥꯏꯛ ꯇꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯁꯤꯌꯥꯔ ꯇꯧꯕ ꯃꯌꯥꯝ ꯁꯔꯃꯥꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯃꯌꯥꯝꯒ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯨꯡ ꯏꯟꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯨ ꯋꯥꯅ ꯉꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯍꯥꯎꯔꯦ ꯐꯖꯅ ꯑꯁꯦꯡꯕꯅꯤ ꯑꯗꯣ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯆꯥꯅꯤꯡꯉꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯉꯣꯟꯗ ꯑꯩ ꯊꯤꯟꯖꯔꯛꯀꯦ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯒ ꯍꯪꯒꯥꯝꯗ ꯌꯥꯝꯅ ꯍꯣꯡꯅ ꯌꯣꯜꯂꯤ ꯃꯄꯨꯟꯗ ꯂꯨꯄꯥ 10ꯇꯅꯤ ꯑꯩ ꯉꯁꯥꯏ ꯆꯤꯡꯅ ꯂꯩꯗꯤ ꯂꯩꯔꯛꯄꯅꯦꯕ ꯐꯥꯒꯤ ꯐꯖꯅ ꯍꯥꯎ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯑꯩ ꯍꯥꯎꯕꯅꯤꯅ ꯃꯔꯨꯒꯁꯦ ꯐꯖꯅ ꯆꯨꯞꯄꯤꯁꯤꯅꯦꯕꯀꯣ ꯃꯌꯥꯝ